Hello mayam na mamangi video da keratin kamaina twgani hybage question mayam hangbirakpado adugidamakta khallaga ai ngasidi keratin kamaina twgani hybage procedure do pujarae mayam na atopa question ju mayam hangbirai ko ado ai khara makai di reply tawjakhibane adubu tawraktaba singdo warobinu ai nongne sigi manungda ko soidana video semjarake ado ngasigi oina di keratin kamaina twgani hybadu matangda oire ko ado aina ngasi mayam da share tawjadoise ai yam haidana aina yam khangdana tawjabana chadiko ai gi oibe experience to mayam da share tawjabani ko mayam ai ngondagi hen haiba mayam leiramgani adagi aina tawribasi asoiba sum yam yoram bayai ko adubu ngasi gi oina di mayam do ignore tawbiraga ai gi oiba ai gi experience mayam yengbiro ado karamaina tawgani haibadugi start haujarage step ahum leini ko keratin tawbagi aina ngasi tawduri se step ahum je step 1 ji shampoo ni shampoo je hoje ai chamba haujare ko mayam shampoo chamba se ahum lak chambi gada bane ahan bagi chamba da minute manga ngairaga 15 minute changaga samje cham gada bane ba kaigino haitaraga di ekhogi samje cuticle close toraga leibado cuticle open oina bagi namakta samje minute manga leraga chambani ko mayam How's mayam sam jamba si loire ko sam jamba loire ka aigi samse dry tawba hore dry tawba matamda akoina medium heat sizinei ko mayam ado mayam aigi samji di yam kanna phattaba kamai haini yamna khoiba dugumba samdi nate chumna kitang dryness oibagi sam ai hana color tawrubagi dryness oibagi keratin se sum tawbane mayam da su keratin se kamaina tawi haibadugi step to utningbagi ai sum keratin se tawjarakpani ko mayam ado mayam samje 100% da dry tawbiyo samje 100% dry ohena matungda second step se cream degadabani mayam cream apply tawba matamda akhoi cream je yamna sijinna dongna te ko kitang sijinna bigadabani smoothing tawba matamda de cream je dum mayam apply tawi ko ado keratin gide mayam tawbagi darka tade kitang tawraga cream do loimak thungnaba samjing do thungnaba taibigadabane ba haijagi budu mayam aigi samje split ends mayam layena maton je sumaina color sangu badagi maton pokhai base sugi matik hengkalak ba haitare adugi damakta ise keratin je tawthokpani adu sumaina sam damage oiba sam split ends oiba dryness oiba khaktana keratin tawgani haiba leite khoigi normal hair so dum tawbi ba yai ko mayam haidi sam marakta angaubi gumba yauraga sam phajada basingdo adu singdo khoigi samje smooth oithokna ba dum tawthokpa kai sukai de ko mayam mayam aigi samse almost stable oire ko hojik stable oiraga ai 45 minute ngairani ko mayam shower cap hapchalaga 45 minute ngairani mamangi video dana ai 30 minute ngaijakidana ado sigi sina 45 minute kaigino haitaraga di aina handak tawriba siga mamangda tawriba keratin gi product se khetnabagi ni ko mayam handak aina tawriba sina kera smooth kawi asigi kera smooth ji yam long lasting oye mamangda aina samama khak su tawjaki adugi photo hapcharake before and after do adugi samdo almost 3 months how gray hojik phamagi masamdo adum kemta result do adum kaidabida adum phajana leiri haiba tare after 45 minute ki matungda hojik aigi samse dry tawthoe shower cap lauthoga dry tawbasisu hanagi mamangda tawgiba dumaina medium heat ta tawbigatabani ko mayam ado hojik 100% dry tawrani blow dry tawbada mayam flat brush sijinabiyu atopa sijinabasu mayam lerambaya adubo ai khoigi oinadi flat brush se sijina dum sijine ado mayam aigi something birise chenjana ni ko mayam chenjana su 6 years experience leraba mi ama khakni mayam aduga ko mayam na color tawba samje keratin tawba yabra na hangbirakpado kaisu kaide ko color tawba sam keratin tawra matungda hena samdo smooth oiraktoini ma color tawrubagi dryness oiruba singdo loima keratin tawra matungda hena healthy hair haibado oiraktoini ko mayam kaisu kaiba leite mayam color loira matungda keratin atum tawbiyo
blow dry tꯧꯕꯁꯨ ꯂꯣꯏꯁꯤꯜꯂꯦꯀꯣ ꯃꯌꯥꯝ blow dry tꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ironing ꯆꯤꯡꯕ ꯍꯧꯔꯦ ironing ꯆꯤꯡꯕꯁꯦ 90 degree ꯗ ꯊꯝꯃꯒ ꯆꯤꯡꯕꯤꯌꯣꯅ ꯍꯥꯏ aduga ironing gi heat chu yamna damage oiba samdana khoi khitang adum temperature si low oina chingjai aduga normal hair or virgin hair ba aduguma samdadi adum akhoi heat che temperature se adum 250 to 20 dumai dum singi komya aduga mayamna toina hangbirakpa question ama khakalai smoothing tawbaga keratin tawbaga se karambana hena phagena ado mayam adugi question sigi matang da so ai video fazana sembaduda ai hapjarake mayam na hangak pa question mayam do ai Q&A gi type da video oina fazana semjarake ko mayam natradi aina matek khumba budi fazana mamutta na khumba du na hena su mayam da su gyan ta halidana aduna mayam ngai biramu adugu mayam na ai gi mamangi video duda kai lamda no kari lamda salon tawbono karai wai dai no na yam question tawbire lakjage karai da tawbono kaina tamani yam hangure ko adu singdo gi damak tari yam sorry sorry haijege ai gi se manipur da natte kerala da tawjabane ai manipur da su sung soi dana lakjagi gani aina manipur da tawra matung da ko ai mayam da soi dana haijarake hauji ke oina di ai kerala da leijare ko mayam na hangbira ko do yam nungsiye thank you aduga keratin tawbada maikhu bang karaga kaimta samda sok tabro maikhu ga bang kari do kaina hangbirakusu yawi ko mayam ado kaimta so oi khoina keratin tawbada maikhu kari se magi cream je chamthokta bidane ba khoina ironing tawrise chamthokta bida tawbanina cream dugi matungina ni ko maikhu kari se kaimta samda asokpa kaimta leiro mayam pakhat biganu ko mayam color yam tawbai chinau singi damaktadi ai keratin oina recommend tawjage ko mayam video yengna follow tawba kawbinu ko mayam like tawba share tawbusu kawbinu sina taba video keratin khakna taba color tawbagi smoothing tawbagi sam kakpagi ai dum thagajareke ba no ba design haidi sam kakpada su hair style makal leidana ko adugumba do sum khangning ba mayam leidana sam kakpase kamaina kai haibagi dugumba trainee oiningba adugumba mayam su leiramgani ba adugi damakta mayam dugi damakta adum haibadi yengaga moina tamba su yagadaba mong oiba mong do ko adum ai video ji sema ga thagajareke aduna mayam share tawba kawbinu follow tawbusu kawbinu video yengasu lepiganu mayam samje chingba loisalakadore ko mayam 90% di loire khaji khakta ngaire mamangi saro khaji khaktang ji yam kuiraroi adum loisalani ado loisalaga kamaina lege haibado adum yeng minarasi ko mayam magi result dum yeng minarasi mayam samdo sida leire ai si wash tawdri ko chingba loibagi result sida leire minute manga tara ngairaga ai amok wash tawrani ado ma yeng minarasi wash tawba loire matungi mo after 10 minute ki matung oidone samje jamtho obani ko last step oidone sina si loraga hajek blow dry tawrani blow dry tawraga loirani yam som thok pa ade hauji mark se salaga khaji khatang cham ga dabane full wash tawro tenna waraba wade tired oi lu loidore lo salane khatang cham thoga cham ba matam da mark season ni ko mark season naraga cham ga dabane yam cham ga dabane te khotang hadi magi cream khara legi basindo kitang kok na bagi wan do blow dry taraga last result bu yam last step oye ko mayam haji egi keratin se pum loi re asi dry tarani blow dry taraga loi ko mayam ado mayam keratin se loi matung da 2 days ki matung da fast wash to bio ko mayam fast wash to base sulfate free shampoo season bio kai gumba normal shampoo season taraga di normal shampoo se ko yam strong oiba shampoo su leidana ko adana khoi gi keratin se thuna sakhi basu yai ba ado mayam result se kamain to bige dum phajaram gani haina de khale
हाइदी याम सिल्की ओइना सु उरे को समजे आइगे हाना ड्राई ओइरुबसिंगदो लोइमक चटख्रे याम हरावे समजे याम फजरे अदो मैम सल्फेट फ्री गुम्बा शैम्पू गुम्बादी सिजिन्नबा काउबिगनु आई लास्टा मनी सो हपचरमगे मैम अदो मैम वीडियो से मैम कमेंट तौबिरमुको मागी रिजल्ट सिगी मतंगदसो लाइक तौबा शेयर तौबसु काउबिगनो वीडियो अनौबा मैम अमसु हपचरके मैम गी अपाम्बगी मतंगिना को मैम ngasigiди matang sita kainarase bye bye